ꯍꯥꯏꯗꯔꯤ ꯑꯍꯥꯎꯕ ꯑꯝꯇꯁꯨ ꯆꯥꯅꯤꯡꯉꯦꯅ ꯊꯣꯡꯉꯤ ꯑꯃꯨꯛꯁꯨ ꯅꯣꯡ ꯆꯨꯏ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯍꯥꯡꯅꯤ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯁꯤꯠꯅꯤ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗꯅꯦ ꯍꯧꯖꯤꯛ ꯊꯣꯡꯉꯤꯁꯦ ꯑꯈꯛ ꯑꯔꯥꯎ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤꯗꯣ ꯀꯩꯌꯣ ꯈꯤꯇꯪ ꯍꯥꯞꯄꯧꯒꯦ ꯀꯟꯅ ꯈꯣꯡꯕꯤꯔꯤ ꯆꯨꯕꯗꯤ ꯂꯣꯏꯒꯤꯗ ꯉꯥꯏꯕꯅꯦ ꯑꯈꯛ ꯑꯔꯥꯎ ꯃꯔꯛꯁꯤꯗ ꯊꯣꯡꯖꯔꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ Nói giờ tôi lúc khai thác cái lên rồi mà. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯄꯥꯔꯠ ꯀꯪꯅ ꯉꯧꯕꯅꯦꯕꯀꯣ ꯃꯈꯣꯡ ꯑꯗꯒꯤ ꯋꯤꯡꯁ ꯌꯥꯎꯔꯦ ꯀꯂꯦꯖꯥ ꯃꯀꯜ ꯀꯩ ꯃꯔꯤꯟ ꯀꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯂꯨ ꯑꯃ ꯏꯔꯣꯜꯂꯦ ꯁꯤꯁꯤꯅ ꯍꯌꯥꯏ ꯃꯦꯠꯄ ꯑꯃ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯌꯥꯏ ꯃꯦꯠꯄ ꯆꯥꯗꯧꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯇꯧꯔꯤ ꯂꯦꯟ ꯇꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯆꯥꯔꯒꯦ ꯋꯦꯗꯔꯁꯤꯒꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯊꯦꯜꯅꯦꯕ ꯑꯗꯨꯗꯨꯅ ꯆꯦꯛꯇ ꯇꯧꯊꯔꯕꯅꯤ ꯃꯀꯜꯁꯦ ꯍꯜꯂꯧꯈꯠꯂꯒꯦ 하와 하와 영지 알루 이러면서 한 짜라게 마루지도 피자래 용삭스는 이만에 이런만 해봐. 아 왜? 마루가 빼는 게 하빠면.
ꯃꯩꯁꯨ ꯂꯥꯛꯇꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯂꯥꯛꯇꯦꯕꯀꯣ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕꯒꯤ ꯉꯁꯥꯏ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝꯒ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯩꯔꯥ ꯀꯩꯅꯣ ꯊꯥꯔꯛꯑꯝꯃꯦ ꯑꯗꯩ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯝ ꯄꯋꯥꯔ ꯕꯦꯡꯗꯒꯤ ꯇꯧꯔꯒꯅꯤ ꯃꯩ ꯊꯥꯜꯂꯒ ꯆꯥꯔꯤꯁꯦ ꯊꯋꯥꯏ ꯈꯨꯌꯥꯎꯗꯣ wings. ꯅꯣꯡ ꯃꯈꯣꯟꯗꯨꯅ ꯇꯥꯔꯝꯗꯣꯔꯤꯕ꯭ꯔꯥ ꯇꯥꯔꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯃꯔꯤꯡꯁꯤꯅ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯃꯨꯛꯕꯥꯡ ꯇꯧꯔꯤꯉꯩꯗ ꯂꯦꯟꯕꯨ ꯇꯥꯁꯜꯂꯛꯄꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ
ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯌꯦꯟ ꯄꯥꯔꯠ ꯉꯧꯕꯁꯤ ꯍꯩꯁꯤꯁꯨ ꯈꯔ ꯇꯦꯁ ꯇꯧꯒꯦ ꯍꯩꯌꯥꯏ ꯃꯇꯝꯅꯤꯅ ꯍꯩꯌꯥꯏ ꯂꯣꯏꯍꯧꯗ꯭ꯔꯤꯉꯩꯗ ꯆꯥꯍꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯩꯌꯥꯏ ꯃꯦꯠꯄ ꯑꯃꯇꯪ ꯍꯥꯞꯅꯤꯡꯕꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯖꯔꯒꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯦꯟ ꯄꯥꯔꯠ ꯀꯪꯅ ꯉꯧꯕꯁꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯂꯣꯏꯔꯝꯕꯁꯨ ꯍꯥꯎꯏ ꯃꯇꯨꯡꯗꯁꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ